Jiribam ka tainaba Tamenglong district ke faitol amadi old amasung new kai fundaida kuki zo militant chanirom changsinkhre haiduna security checksin thorang laukhatuna militant singna rakpada pau khumpi na ba khangan khiba adu da kari thabak loukhatkhibage haibagi matangda leingakna police department ta report koukhre Manipur leingakna secretary to chief minister ningthaujam Geoffrey na Manipur ki DGP commissioner cum secretary home to chief secretary amasung security advisor da thaba athubagi cherol da wafamasi khangan khibani athubagi cherol asiga loinena secretary to chief minister na mamang thak ta chahi asigi January tang 15 da DGP Chief Secretary amasung DC SP Jiribam da khanghan khibagi matungina Tamenglong district ki faitol amadi old amasung new kaifundai da Churachandpur lomdagi kuki zo militant chanirom changsinkhre masiga loina DGP na security checksin thorang sing loukhattuna singna rakpa sing thengnagadabani lesingani kunmari ki January ki tang 13 ta security advisor chief Secretary amasung SP Jiribam da khangan khibagi matungina lesingani kulhumdoi gi December 13 lesingani kunmari gi January amasung tha adumaki tang kunmathoi da Jiribam da nongmai kapagi thodok thoki wangai range team na Churachandpur lomdagi sukhut lai paiba sing changsinkhre loinana Jiribam Imphal lambi da supply line thadatnaba ITLF na hotnare haiduna CFPF ta ka loinana countermeasure sing loukhatna bawafam sing palli makhata na Jiribam da leiriba taret suba IRB gi camp tagi nongmai amasung nongmai maru sing lut tawkhiba yabagi oithokpa leibana police department na mathau taba thabak loukhatna ba chahi asigi January thagi tang 18 da su security advisor DGP chief secretary amasung DC Jiribam da khangan khi amaromda SP Jiribam na Manipur police ki ADGP law and order da thaba message da lesingani kulhumdoi gi December 13 lesingani kunmari gi January gi tang amasung kunmathoi da Boro Bekra subdivision gi manung chenba lamtai khunau da nongmai kapagi thodok thoki maramaduna Jiribam amasung Boro Bekra da mathau tauhannaba CAPF ki company ani pibinaba haizaki basu laiki maramaduna Jiribam da matau karamna irang thorak khibano haiba yauna district da paikhat kiba security checksin thorang singi matang da chatliba thasi ki tang 13 fawda police department ki report ko khibaga loinena kiram asida home department na makha ta ba thabak paikhat na ba sukhangali